World Meetei Council Jiribam District Committee na matam Kuina Lepruraba Khongshang Dagi Chellamba train services sing adu amuk hanna Chenba houhanbiyu haina Manipur gi governor da cherol pishinduna Taksinkhre hiramasi ga mari lenana World Meetei Council Jiribam District Committee gi Vice President K Ratanna hai Kuina Lepruraba Khongshang Dagi hanna dagi Chellamba train service sing adu amuk hanna Chenba houhanbiyu haina ngasi Manipur gi governor da cherol ama pishinduna cherol aduda Vangai Chungpau to Silchar amasung Khongshang to Agartala passenger service asigi mathakta anauba train service habide Jiribam to Guwahati Houhanbinaba haina governor ge pukning chingsinki council asina phongdokliba wafam sing ase governor na thabakta onthok halakani haibagi thasaba chauna lei haina mahakna makha takhi Asi April ki tang 23 2025 ki Sida World Meetei Council Jiribam District Committee ki Maigai degi asi Governor of Manipur da representation ama pisanjakre cherol aduda koina maruaina koina governor da hijack basi jiri degi amrang Khongshang dagi hanna dagi Chellamba train services sing adu amuk hanna houhanbiyu haibaduna koina paper duga panjaki bani maduna kaiso Hazabadi Governor na Soidana Madu Mukhana Hawalakani Haibasi Equigi Asipat Hazabani Loina na Hanadigi Selam Liba Silchar Amasung Agartala Sigi Matakta Jiri Degi Guwahati Bhauda Houhanbinaba Equi Adumasu Pin Apilam Haktaujaki Maduna Jiri Praja the Lady Bajri the Lady Bam Chungjiri Anakpada Lady Ba Ayamda Kudong Shaba Ayama Pigani